Manipur ki irang Imphal Dagi Hwrakpani Haiba PUCL ki reporta penadre PUCL ki mathakta thigat kadabani khuraija mathauba Human Rights Defender ni haijaba sing asigi mathakta kupna thigat kadabani MP sana jawbalai semba Manipur ki irang Imphal Dagi Hwrakpani Haiba People's Unions for Civil Liberties PUCL ki chayet naba reporta miyam penadre Meitei kayadagi makhoi ki mathakta thigat naba phongdongnarakpaga loinana Nama khakta yenglaga phongba report ni haiba maral sirakli People's Union for Civil Liberties PUCL gi Tribunal ama Manipur crisis ki matangda marik chumdaba amadi tangkhai lanba report ama puthorakpagi damak PUCL gi mathakta special proof chathagadabani haina kokomi gi convener khuraija mathaubana demand tawri khuraija mathaubana ma ki extra thagalakpa warol amada mathaki wafam asi thamladuna mahang hai Manipur crisis asi politics ki play ama nate awaba mayok nariba lamdam asigi miyambu miyoi kharagi masagi interest capitalize tawroidabani Manipur crisis ki matangda PUCL na puthokliba report adu Manipur da ingtapa puraknaba nate peaceful lalonbani madu yamna ikai ningai ni Manipur irang asi Imphal Dagi Hwrakpani haina paliba si achumbara irang asi torbung kangbai dagi hwrakpana tabra haina su phongduragli sengdaba academic amadi sido intellectual ni haina chairaduna khuraija mathaubana hai makhoi gi pandamdi Manipur crisis asegi waroisin prokpa pambana te hena irang kakadhanba pambani makhoi peace maker sunate peace broker sunate makhoi di peaceful lalonba singni haina su phongduragli post asegi matangda tongan ba maikai dagi thamnarakpa wafam sing pallabada PUCL gi kangbo asina Manipur gi CSO sing haibadi kokomi na chingba unakhi bra makhoi gi report asida factual error kaya yauri haiba wafam comment oina pirakpada khuraija mathaubana makhoi gi hiram asida unakide haiba wafam thamki amarom da Rajya Sabha gi MP Eningthou sana jawalai sembana su PUCL gi reporta lanbaga loina nakal namata yenglabka phongba report ni report asina irang asi hena mai chuba oina thokani maram aduna Human Rights Defender ni haijaba PUCL gi mathakta kupna thijinaba MP sana jawbana demand tawri panbaya badi tribunal adugi reporta Kuki bu sagotpa manba mongda wafam sing panbaga loinena popi thabagi thabak Kuki khaktana chathabanate popi thabagi thabakta community khudimak chenai haiba wafam thamkhigani masida natana aramai tengol amasung Meitei lipulna ka henma thawong kaya chathaki hairaduna makhoi gi mathakta thigatuna kanba action lawna basu recommend tawkhibani loinana khulai paiba Meitei naha singna Imphal gi Kuki taba mafam singna yumai thaba Hwrakpadagi Churachandpur Kangpukpina chingbada laman khumboina Meitei gi yumai thabani haiba chayena report phonglakhibani Lilong usoi pukpi thara roktagi lupa crore ama henbagi WY table fagatkhre akaknaba paw ama fangbadagi Thobal District SP ki pautang makhada combined force na chathakiba operation da Lilong usoi pokpi thara rokta leiba MD Mustakim kauba mioi amagi yumdagi malengmi kaithel da lupa crore amaga lakh humfurongi oigadaba WY wall is your tablet fagat pangamkre Thobal District SP Sibanandagi pautang makhada additional SP anina luchingba District Police CRPF ki quick action team BSF Nupi police yawa team amana MD Mustakim mi yum question na thi humbagi thabak chathabada WY tablet kilogram ani hena fagat pangamkhibani makhata na thi humbagi dagi thabak chathabada yum adu da leiramba laikai adudagi MD Arif Kun Lilong makha laikai dagi amadi Ajit kuntraga nithoi amasung Ajit ki loinabi Rahima su fagat pangamki Mustakim bu wahang phawong tawraba matung makhata na kyamgai makha laikai dagi MD Boboy Elias Yahya Khan kuntraga manga kauba mioi amasu fagat pangamkre loinana drug puthok pusin tawbada sijinnaramba yai haina chingnaba car Renault Duster amadi Alto car amasu fagat pangamki police na phongdorakpugi matung ina MD Mustakim hariba mioi asi heroin powder ga konana kumja 2022 da Assam police na Guwahati da faba laikre MD Boboy hariba mioi asi su WY tablet ga konana Guwahati da Assam police na faruba misakni fagalaba mioi sing amadi WY tablet sing adu Lilong police station da khusin nakre hai muiba ma ki pongnampham somdal da lakadawri Asian IM gi luchingba masagi chahi marfutara ga mathoi suraba thoingaleng muiba chahi yangkai gi matung namha ki pongnampham ukrul gi somdal da chahi asigi October laknaba thorang tawri any if ta phongba paw amadagi matung ina NSCN IM gi luchingba sina naga lalhauda khongda khraba matung ma ki pongnampham da halakadawri ba si handak na chahi yangkai gi matung da hanbani mahak chahi asigi October han chayol natraga aroiba chayol da laklaba yai hairi chahi yamsilakpana maram oiraga Aigi luchingba asigi hakchangi fibam soksilakpaga loinana numit kharanigi mamangda Dimapur gi hospital amada pukhatuna layingba laikhrabani panba yabadi kumja 2010 gi May thada thoingaleng muiba ma ki pongnafam somdalda laknaba thorang tawrakpada matam madugi Manipur lenga na thingba thamduna lakhankhidabani Manipur lenga ki thawong adubu yaningdaba phongduna chahi adugi May 3 ta
naga miyam na mauget ta khongjang jangsin bada security force na kapthorok pa nongmai na panduna mahiru ani lekhidabani state asigi miyam da mapung phaba justice phanghanna ba hona minasi chief justice Somasekhar legal proceeding gi maramda investigating agency amadi mari leinaba stakeholders singna punna khangmina duna lamdam asigi miyam da mapung phana justice phanghanna ba hona minasi haina Manipur High Court ki chief justice K Somasekhar na phongdokre High Court of Manipur, Manipur Legal Services Authority amasung Manipur Judicial Academy na sinduna NDPS cybercrime amasung laiba asida chatnaba haukraba anauba criminal law ahungi matangda numit nini chathagadaba state level conference among CCT Convention Center da haudokpagi thoramda Chief Justice K Somasekhar na monthaki wafam asi phongdokhibani Chief Justice na makha tarduna kadiguma matamda mara leitaba miyoi kaya awafam da tabasu yawi mara leirabasu justice pinabagi process tawrakpada legal gi proceeding amata chithadana cheksin amadi punsigi belu khangna thabak tawba mathau tai conference asina investigating agency sing amadi mari leinaba stakeholders sing da chawna kanaba piduna miyamda justice phanganba da hena mai pakpa ngamlagani haibagi thajaba sumhangna thamki thoram aduda Manipur High Court ki Judge Singh Advocate General Bar Council ki Chairman High Court Bar Association ki President All Manipur Bar Association ki President Masalsa amadi Manipur Judicial Academy ki official sing lawyers sing law students sing police amadi paramilitary ki official sing loinana media ki miyoi sing sarugyaki law enforcement ka mari leinaba sing na law ki section khudingmak mamutta na khangna chatpa mathau tai Chief Justice investigator prosecutor judges amadi law enforcement ka mari leinaba singna law gi section khudingmak mamuta na khangna chatpa mathau tai haina Justice K Somasekhar Chief Justice High Court of Manipur na phongdokre ngasi High Court of Manipur ga khusam naraga Manipur State Legal Service Authority amadi Manipur Judicial Academy na siduna Palace Compound da laiba City Convention Center da pangthokiba today's state level conference on Indian PS Act cybercrime and 3 new criminal law haudokpaga mari leinana pangthokpa thoramda chief guest ki warol piraduna wafam asi Justice K Somasekhar na phongdokhibani thoram adu da High Court of Manipur ki Justice A Bimol Justice Guneshwar Justice Golmai Gaifusilu Advocate General of Manipur Hizam Lenin Bar Council of Manipur ki Chairman S Braja Bihari High Court Bar Association Manipur ki President N Kumarjit amadi All Manipur Bar Association ki President Sapram Bimon Chandra na akhanaba mithunglen sing oina sarugyaki Justice K Somasekhar na makha tarduna hai hana leramba Indian Penal Code IPC 1860 Criminal Procedure Code CRPC 1973 amadi Indian Evidence Act 1872 hariba law sing asigi mahuta chanaragliba Bharatiya Nya Sanhitya 2023 BNSS Bharatiya Nagrik Suraksha Sanhitya 2023 BNSS amadi Bharatiya Sakhya Aviniya 2023 BSA law sing asi matam asida tholakliba makhal kya gi crime sing asi mapung phana laksinabagi damak semlakiba law sing ni haiki Manipur gi Governor Ajoy Kumar Bala na Nagaland gi Governor oina su thau puragani Manipur gi Governor Ajoy Kumar Bala Nagaland gi anauba Governor oina lakliba August ki tang 15 da wasak lawragani haina official oiba pau amana khangalakli Governor Ajoy Kumar Bala Manipur gi Governor oina fam puna Nagaland da ehenba charge pugadabani wasak lobagi thoram aduda lakliba August ki tang 15 da Kohima da laiba Raj Bhavan da pangthoklagani hairi ningsing bayabadi chaliba tha asigi tang 15 da Nagaland gi Governor La Ganeshan Chennai Hospital amada masagi anaba amana maram oiraga laikhidraba matung official oiba cherol ama tholakibani senkhai thumkhai chatha basing numit tarini gi manungda changdarakadabani KCP taibangan ba KCP taibangan bagi mingda miyam dagi senkhai thumkhai tawbada chenaba sing numit tarini gi manungda changjaraktrabadi ahakpa chairak piragani haina lup asina warning tawrakli lup asigi publicity secretary salaingamba miteina thadorokpa cherol amada Manipurda kumja 2023 gi May 3 dagi thorakliba irang asigi khudongchaba lawraga lup asida yauramba miyoi khara yauna lupki ayaba yaudana lupki ming sijinaraga government ki loisang contractor mahai loisang karbar tawbasing amadi private sector kayadagi senkhai thumkhai chethare haiba operation on eradication of public enemy KCP taibangan ba group na thijinbada khangbaga loinana ahanba oina miyoi ahungi maming matha amadi laifam sing miyam da khangali haiba miyoi sing asi lup asida numit tareni gi manungda changjarakta batarabadi ahakpa chairak piragani hairi miyoi sing adudi Lieutenant Oinam Mukesh Elias Koba Elias Khongsai ngamba Army number 10310 apokpa Oinam Babu apokpi Oinam Ongbi Sanahanbi Laifam Bishnupur Ward number 1 ni Kakching District ki Commandant Second Lieutenant Kakching Tabam Rishikesh Elias Naucha Elias Thauna Sharma Army number 10374 apokpa laikhidraba K Sam Sharma amasung apokpi Kakching Tabam Ongbi IBM Laifam Kakching Khunau Thingam Tarang Laikai
Private Chandam Ravichandra Elias Ibomcha Elias Thaujal Army number 10411 apokpa Chandam Selung amasung apokpi Chandam Ongbi Roni Leifam Uyumpok Awang Leikai haiba mioi ahum asilub asidagi Michel Oiraba Geng Khutpuni karigumba matungda haiba mioi sing asina miyamdagi tengbang loba lakpa matamda miyamna apamba mongda warakpagi ayaba lup asina miyamda sinajari hairi KCB Taibangan Group na ngasi fawba iramdam asida khundaminariba kanglup furup amatagi mioi amata chapchaba evidence yaudana amadi operation on eradication of public enemy KCB Taibangan Group ki operation team gi chapchaba report yaudana maral siba amadi asigumba hakpa chairak pinaba Warep Singh Central Committee na ngasi fawba loba leite adubu ningtam lalau hauduna thawaina pontha pikraba amadi hojik lalau asi thengnariba marup mapang singi maida amuba kali teisilaba amadi leipaki yeknabaga pangkhak oirabasing asi karigumba lufna thariba matam asigi manungda changjarakta bataragadi ahakpa chairak piba matamda miyamna lana lobiganu hairi hariba mioi ahum asi miyamna changdafam pibiganu karigumba makhoibu changdafam piramba tarabasu makhoibu lupna thariba matam asigi manungda thadok hankikadabani karigumba adumak changjafam piramba thoklabadi changjafam piribasing adusu lupki yeknabani haina lawgani iramdam kangleipa asigidamak ningtam lalau honaminariba lupsingnasu mahiksing asi phadoknaba amadi thengnabada mateng pangbiu amadi achumba amadi asengma ningtam ihau sagatpada punna lawminasi haina su phongdorakli